ꯑꯍꯥꯟꯕꯃꯛꯇꯗ ꯁꯔꯒ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯁꯦꯝꯕꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯏꯞꯖꯤꯠ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯄꯨꯊꯣꯛꯆꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ngasisu puduna laksari channel asina Angelica Elizabeth ki testimony ahum suba tangka ngasi ki tagak asina puduna laksari ba mapaudi prithivida maming satlaba aphawba miyoi kaya amana matau karamna kamnung laibak haibadi norok haiba mafam asida awa maisa khangduna miyot minai khangduna leramliba adugumlaba miyoi kaya singa adugi maraktagi miyoi ahumkhak ngasi lakhotsaduna ngasi ahum suba tangkak asida paudamjari ahanbada Selena Quintalina Perez 1971 ge April ge tarik tara tarukta USA ge Texas hariba lamasi Lake Jackson hariba mafam sida pokhiba aphawba singer actress amani mahangni hinglingaida songwriter amasu oirambata natana spokespersons business woman model amadi fashion designer amasu oirami mahaku Queen of Tejano Music haina maming sakhiba sangnarebi amakhakni masage sahi kunga mari surukpa matamda yamna naha oina March ki tarik 1995 sahida debing pan thadokhi mahana sikhraba matamda thamoi kairaba kayana rip haibadi rest in peace ki paujan kaya pinarki madudi mahana lairai bakta mahaki atmana shanti oina lairunabagi pandamda adubu akibagi masakni ngasi Selena gi atmana kamnung laibak norok asida kaya da awaba khangdana kap lauduna leramliba anisubada Pope John Paul II asi Rome gi Catholic Church ki khwaidagi sauba makokni 1978 gi 2005 ki ahoba matam phauba pop ama oiduna sahi kunga taret sukna Rome gi Vatican City da thaupurakhraba prithvi gi misingna sakhangkhraba nupa amakhakni 1920 gi May gi tarik taragi nipanda Poland da pokhi aduga masage sahina 85 surakpa matam ingso lising ani sukna mangagi April ge tang anida tebeng pan thadukhi masak nairaba nupa asina siba matamda prithvi gi pungjau thimki miyoi kayana madudi miyoi lising kayana tengthaki amadi ishor gi manakta nungaina leramgani haina thajanaki adugo masak nairaba nupa asi ngasi norok haiba mafam asida hena awaba amadi awat ani khangduna leiri ahum subada Michael Jackson full name Michael Joseph Jackson hairiba nupasi prithivigi naha ahan pumnamagna khangnaraba masak nairaba American singer songwriter amadi dancer amani 1958 ki August 29 da United States ki Gary Indiana haiba lamduda pokhi mahapu King of Pop haina sakhangnaraba nupani masagi sahina 51 hairakpada 2009 gi June gi tang kunga mangada prithvi thadoktuna khamnung sawa tanki prithvi da leireba mipum khudinga thajanai khanai madudi miyoi bana tebang thadoklaba matungda soidna leirei pak aduda nuaina leirugani adubu masigi ona tainabada miyoi bana tebang thadoklaba matungda khamnung leibak asida kayadam awa maisa khangduna maisa marakta awaba khangliba amadi layam singa otnai biriba pumnamak asi karamnano miyoi puta pokleba miyoi amana taibung pan asida matam kharagidamak sai kharagidamak hinglei adubu taibung matam loiraga thawai gi pantungpham aduda leirugadaba matam asi punsi sukpagini ngasi hinglingai miyoi bai khoina thawai gi pantungpham adugi maramda thijin hauba asibu asimba thabak natabra ithau ama natabra sarga jaunanaba lambidi akhuba lambini masida sangba mi yamdi Jisuna hairami aidi lambi aduni hingba aduni amasung asumba aduni aigi ipana natana mi kana amatana ishor gi mafamda
ꯊꯨꯡꯕ ꯉꯝꯗꯦ ngasi mahaki waising asi prithvi ki zat kayana wakhal thamnarakre jisu asi kanano jisu na hairami aidi thong aduni kanaguma mina ingona sanglabadi mahakpu kanbigani hojik lobirasi Angelica Elizabeth ki testimony ahum suba tangka aikoina mafam adu thadok matamda aigi abok ibendau adu maina kupsin khirami aduga mahakna laurami aduga mahakna prabhugi mingbu thina saiba horaklami amasung prabhubu sirap torami kamnung laibak asida leiba mipum khudingna ishorgi mayokda thiba wahina sairami aikoina mafam adu thadok matamda aina uki atma kayana norok asida awa ana kaya sathina khangiba makoina makoigi makutsing adu thindoraktuna prabhu jisuda makoibu pangbinaba amasung mafamdudagi lawthokpinanaba haizrami adubu prabhu na makhoi gidamak kari amata tauramde adudigi makhoi nei soba thina saiba horuklami jisu na makhoi bu uraga kaplame aduga hairae makhoi na ngangba taba sina aibu sogalle makhoi na tauriba sibu uba sina aibu sogalle maramdi makhoi gidamak kari amata tauba ngamlaroi aina nangonda haigedaba dudi prithivide hingliba sidriba hojik hingduna leiriba mi adugidamak aina tanja adu piba ngame mahana mapning honanaba hojik phawba matam leiri prabhu na ingonda hairami kamnung laibak norok asida prithivida maming satna phawraba miyoi kaya amalai aduga isobo hanana khangkhraba miyoi kaya amusulai mahana ingonda hairami aina nangonda norokki atopa mafam ama utke ekoi mafam amada laklami mafamduda nupi ama maina question leirami mahak asuki matik awaba khanglami amade odpirami amasu mahakku nungsibiu haina prabhuda haijaduna laurami jisuna mangonda makut thinduna engonda hairami sanupi nangna maduda uriba maina question leiriba nupi adu Selena ni prabhu engonda hairami madudi mafam aduda Selena lay aikoina naksilak matamda mahangna lauraklami aibu nungsibiyo aibu ngakpiyo prabhu mafam asidagi aibu lauthokpiyo ai pungning hongle hause adubu prabhu na mangonda yengduna hairami thengmanle yamna thengmankre nahana hojik pungning hongba yararoi Selena na prabhu bu uba khakta natana aibu su urami aduga hairaklami please aina nangonda haijari masigi maramda misingda sattuna haibiyo ngangthokpiyo tumhina laisinbigano mafam asida laktananaba sattuna makhoida haibiyo sattuna makhoida haibiyo aigi isai sing makhoina tadananaba natraga aigi isai sing saktananaba maram sidigi aina mangonda hanglami karigidamak nangna aibu sattuna madu haihanninglibano mahana khumlaklaki maramde mising aigi isai sing sakpa amasung taba khudingi maduna mafam sida aigi awa ana hingat halle aigi isai sakpa amasung taba miyoi ado aina leiriba mafam asida satlibani please sattuna haibiyo makoina mafam sida lagdananaba mahana kanna laurami aduga layam singna athapadagi magi masatamna masin tumlaba tasing langchilakami amasung mahakna lauduna hairae aibu pangbiyo prabhu aibu nungsibiyo prabhu aduba awabani prabhu na mangonda hairami yamna thengmankre mafam adugi jaga adu koina aina yenglami mafam aduda sikhraba isai sakpa singer sing amadi artist sing ngakta leirami makhoi pumnamakna mafam aduda tauribadi isai saktuna leiba aduni makhoi isai sakpa tokpa yaramde prabhuna aibu makhoi gi maramda takpirami isanupi mafam asida leiriba kanaguma miyoi amana mahangna prithivida hinglingida taurakhiba khudingmak mafam asidasu tauduna leiba tai maramdi makhoina pungning hongkide aina hairiba mafam adu waida yengba matamda aina khanglami lai mayam amana nong sutahanbegi mawongda kariguma khara sai tharami aina prabhuda madu karino haina hanglami ai nadi tasengna nong taraklibani haina khallami
ꯑꯗꯨꯕꯨ ꯑꯩꯅ ꯎꯔꯝꯃꯤ ꯃꯩꯔꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯔꯛꯂꯤꯕ ꯅꯣꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯔꯝꯃꯤ ꯑꯗꯨꯒ ꯂꯥꯎꯔꯝꯃꯤ, ꯅꯠꯇꯦ, ꯑꯩꯕꯨ ꯀꯟꯕꯤꯔꯣ ꯄ꯭ꯔꯚꯨ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯄ꯭ꯔꯚꯨꯕꯨ ꯑꯊꯥꯞꯄꯗꯒꯤ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯎꯔꯝꯃꯤ, ꯅꯠꯇꯦ, ꯃꯁꯤ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤꯗ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯊꯥꯒꯠꯂꯨ, ꯈꯨꯔꯨꯝꯃꯨ, ꯃꯔꯝꯗꯤ ꯃꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯔꯕ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯅꯤ꯫ ꯑꯩꯅ ꯃꯩ ꯑꯗꯨ ꯍꯦꯟꯅ ꯆꯥꯛꯈꯠꯄ ꯑꯗꯨꯒ ꯃꯤꯁꯤꯡ ꯑꯗꯨꯗ ꯌꯣꯝꯂꯤꯕ ꯇꯤꯟꯁꯤꯡ ꯑꯗꯨ ꯍꯦꯟꯅ ꯌꯥꯝꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯋꯥ ꯑꯅꯥ ꯑꯗꯨ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄ ꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦ, ꯃꯗꯨꯗꯤ ꯃꯊꯛꯇꯒꯤ ꯅꯣꯡꯒꯨꯝꯕ ꯆꯨꯊꯔꯛꯂꯤꯕ ꯑꯗꯨ ꯏꯁꯤꯡ ꯑꯣꯏꯔꯝꯗꯦ, ꯃꯗꯨ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨ ꯍꯦꯟꯅ ꯀꯟꯈꯠꯅ ꯆꯥꯛꯅꯅꯕ ꯀꯟꯇ꯭ꯔꯨꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅ ꯖꯤꯁꯨꯗ ꯍꯪꯂꯝꯃꯤ, ꯄ꯭ꯔꯚꯨ, ꯃꯁꯤꯕꯨ ꯀꯔꯤꯅꯣ? ꯄ꯭ꯔꯚꯨꯅ ꯈꯨꯝꯂꯛꯈꯤ, ꯃꯁꯤ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯅꯥ ꯑꯗꯨꯅꯤ꯫ ꯑꯗꯨꯗꯒꯤ ꯄ꯭ꯔꯚꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯃꯁꯛ ꯅꯥꯏꯔꯕ ꯅꯨꯄꯥ ꯑꯃꯈꯛꯀꯤ ꯂꯩꯐꯝꯗ ꯄꯨꯔꯝꯃꯤ꯫ ꯑꯩꯍꯥꯛ ꯑꯁꯤ ꯍꯥꯟꯅꯅ ꯃꯃꯥꯡꯗ ꯋꯥꯈꯜ ꯑꯅꯤ ꯂꯣꯡꯕ ꯅꯍꯥ ꯑꯣꯏꯕꯤ ꯈ꯭ꯔꯤꯁꯇꯥꯟ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯂꯦꯜꯂꯝꯃꯤ꯫ ꯑꯩꯅ ꯈꯜꯂꯝꯃꯤ, ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯁꯤꯔꯕꯗꯤ ꯁ꯭ꯔꯒꯗ ꯆꯠꯂꯤ ꯍꯥꯏꯅ, ꯑꯗꯨꯒ ꯃꯥꯁ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯁꯦꯀ꯭ꯔꯃꯦꯟꯠ ꯍꯣꯂꯤ ꯀꯝꯃꯨꯅꯤꯌꯟꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯥꯎꯔꯕꯗꯤ ꯃꯤ ꯑꯗꯨ ꯁ꯭ꯔꯒꯗ ꯆꯠꯂꯤ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯄꯣꯞ ꯖꯣꯟ ꯄꯣꯜ IIꯅ ꯁꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ, ꯃꯔꯤ ꯃꯇꯥꯁꯤꯡ, ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯁ꯭ꯔꯒꯗ ꯆꯠꯈ꯭ꯔꯦ꯫ ꯇꯤꯚꯤꯗ ꯂꯥꯛꯄ ꯄꯥꯎꯁꯤꯡꯗ, ꯄꯥꯎꯆꯦꯁꯤꯡꯗ ꯑꯃꯁꯨꯡ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯍꯥꯏꯅꯔꯝꯃꯤ, ꯄꯣꯞ ꯖꯣꯟ ꯄꯣꯜ II ꯁꯤꯔꯦ, ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯥꯇꯃꯥꯅ ꯏꯪꯊꯕ ꯑꯣꯏꯔꯁꯅꯨ, ꯃꯍꯥꯛ ꯍꯧꯖꯤꯛ ꯄ꯭ꯔꯚꯨꯒ ꯂꯣꯏꯅꯅ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯦꯟꯖꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯁ꯭ꯔꯒꯗ ꯂꯩ꯫ ꯑꯗꯨꯒ ꯃꯗꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯊꯥꯖꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯑꯄꯪꯕ ꯁꯦꯝꯖꯕ ꯇꯥꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯩꯅ ꯄꯣꯞ ꯖꯣꯟ ꯄꯣꯜ IIꯕꯨ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯅꯣꯔꯣꯛ ꯑꯁꯤꯗ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯩꯅ ꯑꯋꯥꯕ ꯃꯩꯆꯥꯛ ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯠꯄꯤꯔꯝꯃꯤ꯫ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯌꯦꯡꯂꯝꯃꯤ, ꯃꯗꯨ ꯖꯣꯟ ꯄꯣꯜ II ꯑꯣꯏꯔꯝꯃꯤ꯫ ꯄ꯭ꯔꯚꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯨ ꯏꯆꯥꯅꯨꯄꯤ, ꯃꯗꯨꯗ ꯅꯪꯅ ꯎꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯄꯣꯞ ꯖꯣꯟ ꯄꯣꯜ IIꯅꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩ꯫ ꯃꯍꯥꯛꯄꯨ ꯑꯋꯥꯕ ꯈꯥꯡꯍꯜꯂꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯪꯂꯝꯃꯤ, ꯄ꯭ꯔꯚꯨ, ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯅꯣ? ꯃꯍꯥꯛꯅꯗꯤ ꯆꯔꯆꯇ ꯑꯐꯕ ꯋꯥꯄꯥꯎ ꯇꯝꯕꯤꯗꯨꯅ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯖꯤꯁꯨꯅ ꯈꯨꯝꯂꯛꯈꯤ, ꯏꯆꯥꯅꯨꯄꯤ, ꯑꯔꯣꯟꯕ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯁꯦꯝꯕ, ꯂꯣꯟꯅ ꯂꯥꯟꯅ ꯍꯛꯇꯤꯟꯅꯕ, ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯄ, ꯃꯤꯍꯧ ꯆꯥꯎꯕ ꯑꯃꯁꯨꯡ ꯃꯤꯅꯝꯕ ꯃꯈꯣꯏ ꯑꯃꯠꯇꯅ ꯑꯩꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯪꯂꯣꯏ꯫ ꯑꯩꯅ ꯈꯨꯝꯂꯝꯃꯤ, ꯍꯣꯏ, ꯑꯩ ꯈꯪꯏ, ꯃꯁꯤ ꯑꯆꯨꯝꯕꯅꯤ ꯄ꯭ꯔꯚꯨ, ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ ꯄꯥꯝꯂꯤꯕ ꯑꯗꯨꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯅꯍꯥꯛꯀꯤ ꯋꯥꯁꯤꯡ ꯉꯥꯡꯈꯤ ꯑꯃꯗꯤ ꯇꯥꯛꯄꯤꯈꯤ꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯄꯥꯎꯈꯨꯝꯂꯛꯈꯤ, ꯍꯣꯏ ꯏꯆꯥꯅꯨꯄꯤ, ꯃꯍꯥꯛꯅ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯕ ꯇꯝꯕꯤꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯑꯗꯨꯗꯤ ꯀꯩꯗꯧꯉꯩꯗ ꯃꯍꯥꯛꯅ ꯉꯥꯡꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯑꯗꯨ ꯀꯩꯗꯧꯉꯩꯗꯁꯨ ꯍꯥꯏꯈꯤꯗꯦ, ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯑꯆꯨꯝꯕ ꯑꯗꯨ ꯈꯪꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯑꯗꯨ ꯈꯪꯂꯕꯁꯨ ꯑꯔꯥꯟ ꯈꯨꯕꯝ ꯁꯥꯜꯚꯦꯁꯟꯒꯤ ꯃꯔꯝꯗ ꯁꯟꯗꯣꯛꯄ ꯑꯗꯨꯗꯒꯤꯗꯤ ꯄꯩꯁꯥꯕꯨ ꯍꯦꯟꯅ ꯄꯥꯝꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯑꯋꯣꯏꯕ ꯑꯗꯨ ꯈꯪꯍꯟꯈꯤꯗꯦ꯫ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯅꯣꯔꯣꯛ ꯍꯥꯏꯕ ꯑꯁꯤ ꯑꯁꯦꯡꯕ ꯂꯩ ꯑꯃꯁꯨꯡ ꯁꯔꯒ ꯑꯁꯤꯁꯨ ꯂꯩ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯗꯦ꯫ ꯏꯆꯥꯅꯨꯄꯤ, ꯃꯔꯝꯁꯤꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯨꯄꯥ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯆꯧꯕ ꯇꯤꯡꯈꯪ ꯄꯥꯟꯕ ꯂꯤꯟ ꯑꯃꯅ ꯃꯍꯥꯛꯀꯤ ꯈꯧꯔꯤꯗ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯩꯅ ꯄ꯭ꯔꯚꯨꯗ ꯍꯥꯏꯖꯔꯝꯃꯤ, ꯄ꯭ꯔꯚꯨ, ꯃꯥꯕꯨ ꯀꯟꯕꯤꯌꯨ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯎꯔꯝꯃꯤ, ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯄ꯭ꯔꯚꯨ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯃꯐꯝꯁꯤꯗꯒꯤ ꯑꯩꯕꯨ ꯂꯧꯊꯣꯛꯄꯤꯌꯨ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩ ꯄꯨꯛꯅꯤꯡ ꯍꯣꯡꯂꯦ ꯄ꯭ꯔꯚꯨ, ꯑꯩ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯟꯕ ꯄꯥꯝꯃꯤ, ꯄꯨꯛꯅꯤꯡ ꯍꯣꯡꯅꯅꯕ ꯑꯩ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯟꯕ ꯄꯥꯝꯃꯤ꯫ ꯄ꯭ꯔꯚꯨꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤ
ꯑꯁꯦꯡꯕ ꯂꯩ ꯍꯥꯏꯕ ꯅꯪꯅ ꯅꯤꯡꯊꯤꯅ ꯈꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯊꯦꯡꯃꯟꯈ꯭ꯔꯦ, ꯅꯪꯒꯤ ꯑꯇꯩ ꯇꯟꯖꯥ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ꯫ ꯄ꯭ꯔꯚꯨꯅ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯨ ꯏꯆꯥꯅꯨꯄꯤ, ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯄꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯎꯠꯀꯦ꯫ ꯑꯗꯨꯗꯒꯤ ꯖꯤꯁꯨꯅ ꯑꯆꯧꯕ ꯁ꯭ꯀ꯭ꯔꯤꯟ ꯑꯃꯗ ꯅꯨꯄꯥ ꯑꯁꯤꯅ ꯃꯤꯁꯤꯡꯗ ꯀꯌꯥ ꯌꯥꯝꯅ ꯍꯣꯂꯤ ꯀꯝꯃꯨꯅꯤꯌꯟꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯎꯠꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯄ, ꯏꯁꯣꯔꯕꯨ ꯈꯣꯡꯒꯥꯎꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯝꯈꯤ꯫ ꯖꯤꯁꯨꯅ ꯍꯥꯏꯔꯛꯈꯤ, ꯌꯦꯡꯉꯨ ꯏꯆꯥꯅꯨꯄꯤ, ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯃꯨꯔꯇꯤ ꯈꯨꯔꯨꯝꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨꯅ ꯀꯟꯕꯤꯔꯣꯏ ꯃꯈꯣꯏꯕꯨ꯫ ꯏꯆꯥꯅꯨꯄꯤ, ꯀꯟꯕꯤꯕ ꯑꯗꯨꯗꯤ ꯑꯩ ꯈꯛꯇꯅꯅꯤ, ꯑꯩ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯀꯟꯕꯤꯔꯣꯏ꯫ ꯑꯩꯅ ꯄꯥꯞ ꯆꯦꯟꯕ ꯃꯤꯁꯤꯡꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯞ ꯑꯗꯨꯗꯤ ꯇꯨꯀꯠꯆꯩ ꯏꯆꯥꯅꯨꯄꯤ꯫ ꯆꯠꯂꯨ, ꯃꯤꯑꯣꯏꯕ ꯖꯥꯇꯤꯁꯤꯡꯗ ꯍꯥꯏꯌꯨ, ꯑꯩꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯗꯔꯀꯥꯔ ꯑꯣꯏ꯫ ꯄ꯭ꯔꯚꯨꯅ ꯋꯥ ꯉꯥꯡꯂꯤꯉꯩꯗ ꯑꯩꯅ ꯎꯕ ꯍꯧꯔꯝꯃꯤ, ꯅꯨꯄꯥ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯟꯖꯣꯏꯁꯤꯡ, ꯕꯤꯜꯁꯤꯡ ꯐꯪꯂꯤꯕ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯄꯩꯁꯥ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯎꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤꯅ ꯁꯤꯡꯍꯥꯁꯟ ꯑꯃꯗ ꯐꯝꯕꯒꯤ ꯃꯑꯣꯡ ꯃꯌꯥꯝ ꯑꯃ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕꯗꯨ ꯑꯩꯁꯨ ꯎꯕ ꯉꯝꯂꯝꯃꯤ꯫ ꯃꯈꯣꯏꯒꯨꯝꯕ ꯃꯤꯁꯤꯡ ꯑꯁꯤ ꯌꯨꯝ ꯄꯥꯟꯗꯦ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯗ ꯁꯦꯡꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯌꯥꯎꯗꯅ ꯍꯥꯏꯕ ꯉꯝꯃꯤ, ꯃꯁꯤ ꯄ꯭ꯔꯚꯨꯅ ꯑꯩꯉꯣꯟꯗ ꯃꯗꯨ ꯎꯠꯄꯤꯔꯝꯃꯤ꯫ ꯌꯨꯝ ꯄꯥꯟꯗꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯅꯟꯁꯤꯡꯒ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯁꯇꯔ ꯍꯥꯏꯅ ꯀꯧꯔꯤꯕ ꯀꯦꯊꯣꯂꯤꯛ ꯆꯔꯆꯀꯤ ꯅꯨꯄꯤ ꯃꯦꯝꯕꯔꯁꯤꯡꯒ ꯇꯨꯝꯃꯤꯟꯅꯩ, ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯇꯨꯝꯃꯤꯟꯅꯩ꯫ ꯄ꯭ꯔꯚꯨꯅ ꯑꯩꯉꯣꯟꯗ ꯎꯠꯄꯤꯔꯝꯃꯤ, ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯂꯣꯟꯅ ꯍꯛꯇꯤꯟꯅꯕꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯂꯝꯃꯤ, ꯑꯗꯨꯒ ꯄ꯭ꯔꯚꯨꯒꯤ ꯋꯥꯍꯩꯅ ꯍꯥꯏ, ꯂꯣꯟꯅ ꯍꯛꯇꯤꯟꯅꯗꯨꯅ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯊꯝꯕ ꯀꯅꯥ ꯑꯃꯠꯇꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯪꯂꯣꯏ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯌꯦꯡꯂꯤꯉꯩꯗ ꯄ꯭ꯔꯚꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯨ ꯏꯆꯥꯅꯨꯄꯤ, ꯑꯩꯅ ꯅꯪꯉꯣꯟꯗ ꯎꯠꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯤꯕ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯂꯛꯄ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯔꯛꯇ, ꯄꯨꯔꯣꯍꯤꯠ ꯑꯃꯁꯨꯡ ꯄꯣꯞ ꯀꯌꯥꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯥꯅꯨꯄꯤ, ꯆꯠꯂꯨ, ꯃꯤꯑꯣꯏꯕ ꯖꯥꯇꯤꯗ ꯇꯝꯃꯨ, ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯃꯥꯏ ꯑꯣꯜꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯪꯗ ꯄ꯭ꯔꯚꯨꯅ ꯑꯩꯉꯣꯟꯗ ꯃꯤ ꯀꯌా ꯑꯃꯅ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯅꯣꯔꯣꯛ ꯇꯝꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯃꯕꯨ ꯎꯍꯟꯕꯤꯔꯝꯃꯤ꯫ ꯑꯩꯅ ꯄ꯭ꯔꯚꯨꯗ ꯍꯪꯂꯝꯃꯤ, ꯄ꯭ꯔꯚꯨ, ꯃꯈꯣꯏꯅ ꯅꯣꯔꯣꯛ ꯑꯁꯤꯗ ꯆꯠꯂꯤꯕ ꯑꯁꯤꯕꯨ ꯀꯔꯝꯅꯅꯣ? ꯃꯍꯥꯛꯅ ꯈꯨꯝꯂꯛꯈꯤ, ꯑꯩꯅ ꯅꯪꯉꯣꯟꯗ ꯎꯠꯀꯦ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯐꯥꯎꯗꯨꯅ ꯆꯠꯄ ꯂꯩꯅꯨꯡ ꯑꯃ ꯎꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯈꯨꯠꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯄꯨꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯥꯡꯒꯟꯗ ꯄꯣꯠꯂꯨꯝ ꯑꯃꯃꯝ ꯄꯨꯔꯝꯃꯤ꯫ ꯖꯤꯁꯨꯅ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯨ ꯏꯆꯥꯅꯨꯄꯤ, ꯃꯗꯨꯗ ꯅꯪꯅ ꯎꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯕꯨ ꯃꯁꯛ ꯈꯪꯈꯤꯗ꯭ꯔꯤꯕ ꯃꯤꯁꯤꯡꯅꯤ꯫ ꯃꯈꯣꯏꯒꯤ ꯅꯥꯡꯒꯟꯗ ꯄꯨꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯑꯗꯨꯅꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯆꯠꯂꯨ, ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯁꯤꯡꯗ ꯇꯝꯃꯨ, ꯃꯈꯣꯏꯒꯤ ꯄꯣꯠꯂꯨꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯊꯥꯔꯅꯅꯕ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯂꯥꯛꯅꯅꯕ, ꯑꯃꯁꯨꯡ ꯑꯩꯅ ꯃꯈꯣꯏꯗ ꯄꯣꯊꯥꯕ ꯄꯤꯕꯤꯒꯅꯤ꯫ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯄꯥꯎ ꯀꯣꯛꯄꯤꯕ ꯃꯍꯥꯛ ꯑꯗꯨ ꯑꯩꯅꯤ꯫ ꯏꯆꯥꯅꯨꯄꯤ, ꯆꯠꯂꯨ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯇꯝꯃꯨ, ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯥꯛꯅꯅꯕ, ꯃꯔꯝꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯝꯕꯣꯝ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯉꯥꯏꯔꯤ꯫ ꯆꯠꯂꯨ, ꯃꯈꯣꯏꯗ ꯇꯝꯃꯨ, ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯅꯤ꯫ ꯑꯩꯅ ꯃꯤꯁꯤꯡ ꯑꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨꯕꯨ ꯌꯦꯡꯂꯤꯉꯩꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤ, ꯄ꯭ꯔꯚꯨ, ꯃꯗꯨꯗ ꯆꯠꯂꯤꯕ ꯑꯗꯨ ꯑꯩꯒꯤ ꯀꯖꯟꯅꯤ, ꯃꯗꯨꯒꯤ ꯅꯍꯥ ꯑꯗꯨ ꯑꯩꯒꯤ ꯀꯖꯟꯅꯤ ꯄ꯭ꯔꯚꯨ, ꯑꯗꯨꯒ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥ ꯂꯥꯛꯂꯤꯕ ꯑꯗꯨꯁꯨ ꯑꯩꯒꯤ ꯀꯖꯟꯅꯤ, ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ꯫ ꯄ꯭ꯔꯚꯨꯅ ꯈꯨꯝꯂꯛꯈꯤ, ꯏꯆꯥꯅꯨꯄꯤ, ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯆꯠꯂꯨ, ꯃꯈꯣꯏꯗ ꯇꯝꯃꯨ, ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨ ꯑꯁꯤꯅꯤ꯫ ꯆꯠꯂꯨ, ꯃꯈꯣꯏꯗ ꯇꯝꯃꯨ, ꯃꯈꯣꯏ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯄꯥꯡꯅ ꯆꯠꯂꯤ꯫ ꯆꯠꯂꯨ, ꯃꯈꯣꯏꯗ ꯇꯝꯃꯨ, ꯑꯩꯅ ꯅꯪꯕꯨ ꯁꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯈꯜꯂꯦ꯫ ꯑꯩꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤ ꯀꯔꯤ ꯑꯥꯔꯊꯅꯣ ꯄ꯭ꯔꯚꯨ? ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯁꯟꯇ꯭ꯔꯤ ꯑꯃꯒꯨꯝꯅ ꯈꯜꯂꯦ, ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯑꯥꯔꯊꯗꯤ ꯅꯪꯅ ꯑꯆꯨꯝꯕ ꯋꯥ ꯑꯗꯨ ꯍꯥꯏꯗꯣꯛꯀꯗꯕꯅꯤ, ꯅꯪꯅ ꯆꯠꯀꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯎꯠꯄꯤꯈ꯭ꯔꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯀꯗꯧꯕꯅꯤ꯫
ꯅꯪꯅ ꯍꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯁꯤ ꯊꯣꯛꯀꯅꯤ, ꯃꯗꯨꯗꯤ ꯃꯥꯒꯤ ꯏ ꯑꯗꯨ ꯅꯊꯛꯇ ꯇꯥꯒꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯆꯠꯇꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕꯒꯨꯝꯅ ꯇꯧꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯍꯤꯡꯁꯥꯞ ꯇꯧꯅꯒꯅꯤ. ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯊꯛꯇ ꯊꯥꯡꯒꯠꯂꯤꯕ ꯅꯊꯧꯗꯥꯡ ꯑꯁꯤ ꯂꯧꯊꯣꯛꯄꯤꯒꯅꯤ, ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯍꯤꯡꯁꯥꯞ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯒꯅꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯊꯛꯇ ꯃꯥꯒꯤ ꯏ ꯇꯥꯔꯣꯏ. ꯖꯤꯁꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯁꯛ ꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯂꯤ. ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯐꯥꯎꯕ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯃꯤꯁꯤꯡꯅꯤ. ꯈꯨꯗꯝ ꯑꯣꯏꯅ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟ. ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯃꯤꯡ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯃꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯁꯩꯇꯥꯟꯒꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯅꯤ. ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯗꯨ ꯈꯪꯗ꯭ꯔꯕꯁꯨ ꯃꯁꯤ ꯑꯆꯨꯝꯕꯅꯤ. ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯁꯩꯇꯥꯟꯒ ꯌꯥꯅꯕꯁꯤꯡ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯅ ꯁꯩꯇꯥꯟꯒ ꯌꯥꯅꯔꯝꯃꯤ, ꯃꯗꯨꯅ ꯃꯍꯥꯛꯄꯨ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯉꯥꯎꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯈꯤ. ꯃꯍꯥꯛꯅ ꯎꯠꯂꯤꯕ ꯃꯍꯥꯛꯀꯤ ꯆꯠꯄꯒꯤ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯁꯤꯅ ꯅꯣꯔꯣꯛꯇ ꯂꯩꯕ ꯃꯤꯁꯤꯡꯕꯨ ꯎꯠ ꯅꯩꯕ ꯇꯧꯕ ꯃꯇꯝꯗ ꯃꯑꯣꯡ ꯑꯗꯨꯗ ꯆꯠꯂꯤ. ꯃꯈꯣꯏꯅ ꯃꯃꯥꯡꯂꯣꯝꯗ ꯆꯠꯄ ꯃꯥꯜꯍꯜꯂꯒ ꯃꯅꯤꯡꯂꯣꯝꯗ ꯑꯁꯨꯝ ꯆꯠꯊꯈꯤ. ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯍꯔꯥꯎꯗꯨꯅ ꯂꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯤꯁꯤꯡꯕꯨ ꯑꯋꯥ ꯑꯅꯥ ꯄꯤꯔꯝꯃꯤ. ꯃꯥꯏꯀꯦꯜ ꯖꯦꯛꯁꯟ ꯑꯁꯤ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯅꯣꯔꯣꯛ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯁꯤ ꯅꯈꯣꯏꯗ ꯑꯩꯅ ꯍꯥꯏꯒꯦ. ꯀꯔꯤꯒꯤꯅꯣ? ꯃꯔꯝꯗꯤ ꯖꯤꯁꯨꯅ ꯃꯥꯕꯨ ꯑꯩꯉꯣꯟꯗ ꯎꯠꯂꯝꯃꯤ. ꯃꯍꯥꯛꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯚꯨꯅ ꯑꯩꯕꯨ ꯎꯍꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟꯕꯨ ꯃꯩ ꯃꯔꯛꯇ ꯑꯣꯠꯅꯩꯗꯨꯅ ꯂꯩꯕꯗꯨ. ꯑꯩꯅ ꯖꯤꯁꯨꯗ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯑꯁꯤꯅ ꯃꯩ ꯃꯔꯛꯇ ꯑꯋꯥꯕ ꯈꯥꯡꯂꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕ ꯑꯁꯤ ꯎꯕꯁꯤ ꯑꯔꯥꯏꯕ ꯑꯣꯏꯔꯝꯗꯦ. ꯀꯅꯥꯒꯨꯝꯕ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟꯒꯤ ꯏꯁꯩ ꯇꯥꯕ ꯑꯃꯁꯨꯡ ꯁꯛꯄ ꯅꯠꯇ꯭ꯔꯒ ꯃꯉꯣꯟꯗ ꯉꯥꯎꯖꯕ ꯑꯩꯅ ꯅꯈꯣꯏꯗ ꯈꯪꯍꯜꯂꯤ. ꯃꯍꯥꯛꯀꯤ ꯊꯕꯛꯇ ꯁꯩꯇꯥꯟꯅ ꯅꯈꯣꯏꯕꯨ ꯐꯥꯅꯅꯕ ꯂꯥꯡ ꯊꯥꯛꯂꯤ, ꯃꯗꯨꯗꯤ ꯅꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯗꯨ ꯅꯣꯔꯣꯛ ꯑꯁꯤꯗ ꯑꯣꯏꯅꯅꯕ. ꯍꯧꯖꯤꯛꯃꯛ ꯃꯗꯨ ꯊꯥꯗꯣꯛꯎ. ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯖꯤꯁꯨꯅ ꯅꯍꯥꯛꯄꯨ ꯀꯟꯕꯤꯒꯅꯤ. ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯔꯦ. ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ. ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯈꯟꯕꯤꯌꯨ ꯑꯃꯗꯤ ꯅꯩꯅꯕꯤꯌꯨ. ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ, ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯖꯕ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯖꯗꯦ. ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯔꯁꯤ. ꯃꯊꯪꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤꯒꯤ 4ꯁꯨꯕ ꯇꯥꯡꯀꯛ.